Phuballa Maningda BSF Bethel da CRPF Thamduna Ngak-Senbagi Thabak Paikhatpa Houkhre Bishnupur District ki waina khwaidagi henna kuki militant singna nongmai kapsinduna landarakphum oiriba Phuballa Maning High Canal mayada BSF Thamduna Ngak-Senbagi Thabak Paikhatpa Houkhre paw asina hairiba mafam asida BSF ki bunker kaya saduna ngasidagi hauna mafam asida leiduna kuki militant singna Phuballa ge maning thangba khulgi sarukta nongmai kapsinduna landarakpa adu ngamdana ba thabak paikhalakpa nei loinana Phuballa maningi akoibada leiriba laufam singda khunja sing lau suba chatpa matamda kuki militant singna nongmai kapsilakpagi thogdok kaya thoktuna lakpa adusu BSF ki kangbuna mafam aduda leiduna Ngak-Senbagi thabak paikhatkibadage pamdaba thogdok sing makhatana thoglaklaroi haibagi thajaba thamnare amaromda ngasidagi hauna Kautruk village ka mayokna duna leiriba Bethel village tasu CRPF platoon ama ngasidagi thamba Houkhre Bethel village ta CRPF thambagi khongthang laukhalagli basi hairiba mafam asidagi kuki militant singna yamna toina thangnana leiriba mitai khulda nongmai kapsinduna landarakpa si thingnabani haire